بسم الله الرحمن الرحيم. حكاية صحابة سعيد بن زبير أمسون حزاز بن يوسف كباري الله رسول صلى الله عليه وسلم نهدوك برمي قواعدگی ہے نفبہ جہاتی ظالم ننگتھوگی ممانگدا اچمبوا ہائبہ اسینے حجاز بن یوسف کے اتیاچار دنیا میام نکھنگ ربا وفمنی توگم مسنگ متم ادوگی ننگتھودی اتیاچار توجربسو دین بسندوک پتی توکلم دے ادوبو مہاک دیندار اویبہ امدی ویل بچار چمنا توبہ ننگتھو سنگا چاندم نبددی قواعدگی ہے نفتبہ سنگی مننگ دا چلی مرم اسینا میام نمہاک پتوکا چرمی مہاک ننگتھو عبدالمالک بن مروان کی مائکیدگی حجاز امسون عراق کے دمک تسیم کبا گورنر امنی ننگتھونا دمشقدا ادوگا حجاز نمہاک کی ہیڈ کوارٹر کو فادلے رمی سعید بن زبیرنا ابن الاشعث کی ناقل دلیب لگا لانتھنگ نرمی سعید بن زبیر رحمۃ اللہ علیہ امنگ چتپا تابعی امنی امسون اوانگ بتا کے علماء سنگی مننگ چن بمی سکنی لان ادو دمائی تھیدونا سعید رحمۃ اللہ علیہ چین کھرمی امسون مکہ شریف تلوٹ کھرمی ننگتھونا مہاک کی مرو ابا مسک امبو مکہ کے امیر سیم لگا سعید پوفانا نبا کن بپوتاک پیرمی انوبا امیر اسینا مکہ کے میام دا عبدالمالک بن مروان کی حکم پاتھوک لمی مدودی کناغم بنا سعید بن زبیر رحمۃ اللہ علیہ کے لفن پیرم لبدی سعید کا چپ ماننا چراک پی گنی ادو کی متنگ دا مہاگنا میام دا لاؤتھوک لمی مدودی اللہ کی قسم مہاک پو پھنگ یم ادو کی می ادو ہاتھ کنی امسون یم ادو امسون لکائی ادو کی یم سنگ ادو ستھگائی گنی اسم تونا مہاگنا یام نکن ہوتنا دونا سعید پو پھارمی امسون کفادہ تھاکرمی مہاک پو حجاز کی ممانگ دا پتوکم متمدا مکھاگی وہنگ پاکو مسی تونکی حجاز ننگی نمنگ کری کوئی سعید نہائی ایگی منگ سعید کوئی حجاز نا نہاک کی نپاگی نمنگ کری کوئی سعید نا زبیر آرتھا ترو تہین با چمتھوک لبا پوت حجاز نا آرتھا فزبا منگ سنگ اسیبو تابد ساؤننگی مرم اسینا مہاگ نہائی کی نتے نہاک کی اسینگ با منگ سکی بن کشیرنی آرتھا سکی لائبک تھیبا کشیر دے اتیک اکائی سعید نا ایگی امنگ نہاک نا کھنگ بدگیدی ایمان ہے نکھنگی حجاز نہاک سلائبک تھیبنی نماز سلائبک تھیبنی سعید نا ارون بوا کھنگ بدی نہاک نتے اتوپنی حبدی اللہ نی حجاز نہائی ینگو حوزک این ننگ بتھانگی میاد تھم لبنی سعید ادو ایربدی ایگی ایمان ایگی امنگ سی چمنا تھون بیرم لے حبدی لائبک فربنی حجاز نا این ننگ بو جہنم دا تھا تھبیرگنی سعید مدوبو ننگی کتلی حائبہ این کھنگ لبدی نہاک پو ایگی مپو سملم گدبنی حجاز اللہ کی نبی صلی اللہ علیہ وسلم کی مرمدہ نہاک کی وخلون کرینو سعید مہاک رحمت کی نبی نیم سنگ اللہ کی رسول نی ننگتھی زربہ پتاک سنگا لوئننا سنگسار پوم نمک کی لمزنگ مریا اوینا تھارکی بنی حجاز نہائی خلیفہ سنگی مرمدہ نہاک کی کری وخلون نو سعید ای مکھوگی چوکیدار نتے می خودنگ مک مسا مسانا توبہ تھبک ادو کی دائی تپوگنی حجاز این مکھویبو پھتے ہائبرا نترگا فی ہائبرا سعید نہائی این کھنگ دبوا ادوبو این کرمنا ہائبا غمگنی فضائل نماز اللہ کی رسول صلی اللہ علیہ وسلم نا ہیدوک برمی ہائنا حضرت معاذ رضی اللہ عنہ نہائی ایہاک پو یمن کے مائکید تھابیبا متمدا مہاک نتاک برمی دین کے تھبک خودنگ مکتا نیت سینگ ننبا چکسن نہون نو مرم دے نیت سینگ نا توبہ تھبک ادو دی خرط ویربسو مملیامی حضرت شوبان رضی اللہ عنہ نہائی این اللہ کے رسول صلی اللہ علیہ وسلم نہیدوک برمتا ہوئی مدو دی نیت سینگ بسنگی دمکتا اپین با اویرسنو مکھوی سنگ ادو دی اچم لمبی کی تھومینی مکھوی کی مرم دگی کل بعضاب پیا کیتھوک پیری بنی حدیث امد لاغی اللہ کے رسول صلی اللہ علیہ وسلم نہیدوک برمی اللہ تعالی نا اسون بمی سنگی برکت مکھوی کی دعا نماز امسنگ اخلاص دگی امت اسی کی متنگ تو بیری بنی نماز کی متانگ دا اللہ تعالی کی ثنایا تھنگنی فویل للمصلین الذین هم عن صلاتهم ساہون الذین هم یراؤون مساگی نماز بو تھوسادبا میوی سنگ ادو کی دمکتا یامنا مانگ زربنی مکھوی سنگ ادو دی میمانگ دا الی
ꯊꯧꯁꯥꯗꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯐꯁꯤꯔ ꯀꯌꯥ ꯃꯔꯨꯝ ꯏꯔꯤ꯫ ꯃꯇꯝ ꯆꯦꯛꯁꯤꯟꯗꯕ ꯃꯔꯝꯗꯒꯤ ꯀꯖꯥ ꯇꯧꯕ, ꯊꯧꯁꯥꯗꯕ ꯃꯔꯝꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯕ, ꯊꯧꯁꯥꯗꯕ ꯃꯔꯝꯗꯒꯤ ꯔꯀꯥꯠ ꯃꯁꯤꯡ ꯀꯌꯥ ꯁꯨꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ, ꯐꯖꯥꯏꯂꯦ ꯇꯕ꯭ꯂꯤꯒ ꯍꯧꯖꯤꯛꯀꯥꯟꯗ ꯄꯨꯝꯅꯃꯛꯇ ꯁꯥꯟꯇꯤ ꯊꯝꯕ ꯑꯃꯁꯨꯡ ꯈꯨꯗꯤꯡꯃꯛꯄꯨ ꯊꯧꯗꯣꯛ ꯈꯨꯗꯤꯡꯗ ꯄꯦꯜꯍꯟꯕ ꯑꯁꯤ ꯃꯒꯨꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤ ꯍꯧꯅ ꯂꯤꯆꯠꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯑꯔꯥꯟꯕ ꯄꯣꯂꯤꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯅꯥꯒꯨꯝꯕꯅ ꯑꯐꯕꯒꯤ ꯍꯨꯀꯨꯝ ꯇꯧꯕꯗ ꯀꯥꯟꯅꯕ ꯐꯪꯗꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯐꯥꯎꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯐꯕꯒꯤ ꯍꯨꯀꯨꯝ ꯄꯤꯕꯗ ꯀꯥꯟꯅꯒꯗꯕ ꯃꯐꯝꯗ, ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯧꯂꯥꯗ ꯏꯆꯥꯁꯤꯡ, ꯏꯈꯥ ꯄꯣꯟꯕꯁꯤꯡ, ꯅꯨꯄꯤꯁꯤꯡ, ꯃꯤꯅꯥꯏꯁꯤꯡ ꯑꯁꯤꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯐꯖꯕ ꯂꯝꯆꯠ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯃꯤ ꯑꯗꯨ ꯏꯁꯂꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯔꯥꯜ ꯂꯩ꯫ ꯍꯖꯔꯠ ꯁꯨꯐꯤꯌꯥꯟ ꯁꯨꯔꯤ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯝꯅꯕ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯊꯥꯒꯠꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯤꯅ ꯌꯥꯅꯕ ꯆꯠꯄ ꯃꯤꯁꯛꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯐꯕ ꯊꯕꯛꯀꯤ ꯍꯨꯀꯨꯝ ꯇꯧꯗꯕ ꯑꯃꯁꯨꯡ ꯐꯠꯇꯕꯗꯒꯤ ꯊꯤꯡꯗꯕ ꯑꯗꯨꯅꯕꯨ ꯃꯤꯌꯥꯝꯅ ꯌꯥꯅꯔꯤꯕꯅꯤ꯫ ꯍꯗꯤꯁ ꯀꯌꯥꯃꯔꯨꯝꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯏ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯒꯨꯅꯥ ꯑꯃ ꯂꯣꯟꯅ ꯇꯧꯔꯨꯔꯕꯗꯤ ꯃꯗꯨꯒꯤ ꯑꯃꯥꯡꯕ ꯁꯔꯨꯛ ꯑꯗꯨꯁꯨ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯨꯅꯥ ꯑꯃ ꯐꯣꯡꯅ ꯇꯧꯅꯔꯛꯂꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯃꯤꯁꯤꯡꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯅ ꯊꯤꯡꯗ꯭ꯔꯕꯗꯤ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯑꯃꯥꯡꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯒꯅꯤ꯫ ꯐꯖꯥꯏꯂꯦ ꯖꯤꯀꯔ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗ ꯀꯔꯤꯁꯨ ꯂꯝꯕꯥ ꯇꯧꯕ ꯉꯝꯂꯣꯏ, ꯍꯥꯏꯕꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯅꯦꯀꯤꯁꯤꯡ ꯑꯃꯁꯨꯡ ꯕꯗꯤꯁꯤꯡ ꯑꯣꯟꯕ ꯑꯗꯨꯒꯨꯝꯅ ꯑꯜꯂꯥꯍꯅ ꯄꯤꯕꯤꯈꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨꯒꯤ ꯍꯤꯁꯥꯕꯁꯨ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯍꯪꯒꯅꯤ꯫ ꯑꯜꯂꯥꯍꯅ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯀꯔꯝꯕ ꯍꯛ ꯑꯗꯥ ꯇꯧꯔꯛꯏ ꯑꯗꯨꯒ ꯀꯌꯥ ꯌꯥꯝꯅ ꯇꯧꯕꯤꯃꯟ ꯈꯪꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯏ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯅ ꯄꯤꯕꯤꯔꯤꯕꯅꯤ ꯑꯃꯁꯨꯡ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯍꯛ ꯑꯃꯃꯝ ꯂꯩ꯫ ꯍꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯡꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯊꯤꯒꯠꯂꯛꯀꯅꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯡ ꯑꯃꯗꯤ ꯁꯔꯨ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯗꯥꯀꯥ ꯑꯃꯃꯝ ꯄꯤꯊꯣꯛꯄ ꯋꯥꯖꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ, ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯇꯥꯡ 360 ꯂꯩ, ꯃꯤꯑꯣꯏꯕꯅ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯇꯉꯥꯏ ꯐꯗꯅ ꯁꯗꯥꯀꯥ ꯑꯃꯃꯝ ꯇꯧꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯁꯤꯕꯒꯨꯝꯅ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯧꯒꯠꯍꯟꯕꯤꯔꯤꯕ ꯑꯗꯨꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯜ ꯎꯠꯀꯗꯕꯅꯤ꯫ ꯁꯍꯥꯕꯤꯁꯤꯡꯅ ꯍꯪꯒꯠꯈꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯗꯥꯀꯥ ꯇꯧꯕꯗꯤ ꯀꯅꯥꯅ ꯉꯝꯒꯅꯤ? ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯈꯤ, ꯇꯁꯕꯤꯍ ꯈꯨꯗꯤꯡꯃꯛ ꯁꯗꯥꯀꯥꯅꯤ, ꯇꯛꯕꯤꯔ ꯈꯨꯗꯤꯡꯃꯛ ꯁꯗꯥꯀꯥꯅꯤ, ꯂꯥ ꯏꯂꯥꯍꯥ ꯏꯜꯂꯜꯂꯥꯍ ꯑꯃꯨꯛ ꯍꯥꯏꯕ ꯑꯁꯤꯁꯨ ꯁꯗꯥꯀꯥꯅꯤ, ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯕ ꯑꯁꯤꯁꯨ ꯁꯗꯥꯀꯥꯅꯤ, ꯂꯝꯕꯤꯗꯒꯤ ꯑꯋꯥꯕ ꯄꯤꯕ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯁꯗꯥꯀꯥꯅꯤ꯫ ꯐꯖꯥꯏꯂꯦ ꯀꯨꯔꯑꯥꯟ 38 ꯁꯨꯕ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕꯄꯨ ꯀꯤꯗꯕ ꯇꯧꯒꯅꯨ꯫ 34 ꯁꯨꯕꯗ ꯃꯔꯤ ꯃꯇꯥ ꯊꯤꯅꯒꯅꯨ꯫ 35 ꯁꯨꯕꯗ ꯃꯈꯣꯏꯗ ꯁꯤꯂꯥ ꯔꯍꯃꯤ ꯊꯝꯃꯨ꯫ 36 ꯁꯨꯕꯗ ꯑꯜꯂꯥꯍꯒꯤ ꯈꯨꯠꯁꯦꯝꯗ ꯁꯥꯞ ꯇꯧꯒꯅꯨ꯫ 37 ꯁꯨꯕꯗ ꯁꯨꯕꯍꯥꯅꯜꯂꯥꯍ, ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍ, ꯂꯥ ꯏꯂꯥꯍꯥ ꯏꯜꯂꯜꯂꯥꯍ, ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯇꯁꯕꯤꯍ ꯆꯠꯂꯨ꯫ 39 ꯁꯨꯕꯗ ꯖꯨꯃꯨꯑꯥ ꯑꯃꯁꯨꯡ ꯏꯗ ꯑꯅꯤꯃꯛ ꯊꯥꯗꯣꯛꯀꯅꯨ꯫ 38 ꯁꯨꯕꯗ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯧ ꯃꯗꯨꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯅꯉꯣꯟꯗ ꯊꯨꯡꯂꯔꯤꯕ ꯂꯥꯏꯕꯛꯇ ꯏꯈ꯭ꯔꯕꯅꯤ, ꯁꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯊꯨꯡꯂꯗ꯭ꯔꯤꯕꯗꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ 40 ꯁꯨꯕꯗ ꯀꯨꯔꯑꯥꯟ ꯁꯔꯤꯐꯀꯤ ꯇꯤꯂꯥꯋꯠ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯊꯥꯗꯣꯔꯛꯀꯅꯨ꯫ ꯍꯖꯔꯠ ꯁꯜꯃꯥꯟ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯥꯏ, ꯑꯩꯅ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯪꯉꯤ, ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯆꯤꯟꯐꯥ ꯄꯨꯔꯕꯗꯤ ꯀꯔꯤ ꯃꯍꯨꯠ ꯐꯪꯒꯅꯤ? ꯍꯨꯖꯨꯔꯅ ꯍꯥꯏ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯄꯨ ꯅꯕꯤꯁꯤꯡ, ꯑꯂꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯒꯠꯍꯟꯒꯅꯤ꯫ ꯍꯛ ꯇꯥꯂꯥ ꯁꯥꯅꯍꯨꯅ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥꯍꯁꯤꯡꯕꯨ ꯀꯣꯛꯊꯣꯛꯄꯤꯔꯒ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯅ ꯌꯥꯈ꯭ꯔꯕ ꯕꯟꯗꯥꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯜꯍꯟꯕꯤꯕꯗ ꯅꯨꯡꯁꯤ ꯍꯩꯕ ꯃꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦ꯫ ꯄꯥꯕꯤꯔꯤꯕ ꯍꯖꯔꯥꯠꯁꯤꯡꯗ ꯌꯥꯝꯅ ꯇꯣꯟꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯐꯕꯒꯤ ꯗꯨꯑꯥ ꯇꯧꯕꯗ ꯒꯨꯅꯥꯍꯒꯥꯔꯒꯤꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫
ꯃꯇꯝ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯁꯣꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ꯫ ꯃꯉꯥꯁꯨꯕ ꯃꯔꯝꯗꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯐꯝ ꯀꯌꯥꯗ ꯗꯤꯟꯒꯤ ꯃꯗ꯭ꯔꯁꯥꯁꯤꯡ ꯂꯤꯡꯕ, ꯑꯥꯂꯤꯝꯁꯤꯡꯅ ꯋꯥꯖ ꯑꯃꯁꯨꯡ ꯅꯁꯤꯍꯠ ꯇꯧꯕ, ꯈꯥꯟꯀꯥ ꯏꯕꯥꯗꯠ ꯇꯧꯐꯝꯁꯪꯁꯤꯡ ꯁꯥꯒꯠꯄ, ꯗꯤꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯕ ꯑꯃꯁꯨꯡ ꯆꯦꯐꯣꯡꯁꯤꯡ ꯆꯥꯏꯊꯣꯛꯄ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯔ ꯕꯤꯜ ꯃꯥꯔꯨꯐ ꯑꯃꯁꯨꯡ ꯅꯍꯤ ꯑꯅꯤꯜ ꯃꯨꯟꯀꯔꯒꯤ ꯁꯔꯨꯛꯁꯤꯡꯅꯤ꯫ ꯃꯁꯤꯅ ꯇꯕ꯭ꯂꯤꯒꯀꯤ ꯐꯔꯖ ꯑꯗꯨ ꯑꯗꯥ ꯑꯣꯏꯔꯦ, ꯆꯨꯝꯃꯤ꯫ ꯃꯗ꯭ꯔꯁꯥ ꯑꯃꯁꯨꯡ ꯈꯥꯟꯀꯥꯁꯤꯡ ꯂꯩꯕ ꯑꯁꯤ ꯂꯤꯡꯕ ꯑꯃꯁꯨꯡ ꯂꯩꯍꯟꯕ ꯇꯉꯥꯏ ꯐꯗꯦ, ꯃꯔꯝꯗꯤ ꯗꯤꯟꯒꯤ ꯈꯔ ꯈꯖꯤꯛ ꯃꯉꯥꯜ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯗ꯭ꯔꯁꯥꯁꯤꯡ ꯑꯁꯤꯒꯤ ꯕꯔꯀꯠꯇꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯌꯦꯡꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯃꯗ꯭ꯔꯁꯥ ꯑꯃꯁꯨꯡ ꯈꯥꯟꯀꯥ ꯈꯔ ꯑꯁꯤꯅ ꯀꯣꯟꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯗ꯭ꯔꯁꯥꯁꯤꯡ ꯑꯃꯁꯨꯡ ꯈꯥꯟꯀꯥꯁꯤꯡ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯧꯁꯥꯗꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗꯦ, ꯃꯔꯝꯗꯤ ꯗꯤꯟꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯃꯖꯍꯕꯄꯨ ꯄꯥꯝꯕ ꯄꯣꯛꯂꯕ ꯃꯇꯝꯗꯇ ꯃꯗ꯭ꯔꯁꯥ ꯑꯃꯁꯨꯡ ꯈꯥꯟꯀꯥꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯔꯣꯝꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯏꯃꯥꯟꯒꯤ ꯃꯉꯥꯜ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯗ꯭ꯔꯁꯥꯁꯤꯡ ꯑꯁꯤꯅ ꯗꯤꯟꯒꯤ ꯇꯕ꯭ꯂꯤꯒꯀꯤꯗꯃꯛꯇ ꯃꯄꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯧꯖꯤꯛꯇꯤ ꯒꯩꯔ-ꯀꯣꯝꯁꯤꯡꯒꯤ ꯊꯧꯁꯤꯜꯗꯒꯤ ꯑꯩꯈꯣꯏꯗ ꯏꯁꯂꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ, ꯑꯃꯁꯨꯡ ꯉꯁꯤꯗꯤ ꯗꯤꯟꯕꯨ ꯄꯥꯝꯕ ꯑꯃꯁꯨꯡ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯇꯨꯀꯠꯆꯕ ꯑꯃꯁꯨꯡ ꯊꯥꯞꯅ ꯆꯦꯟꯊꯣꯛꯄ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯟꯒꯤꯗꯃꯛꯇ ꯇꯣꯞ ꯇꯣꯞꯄ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯗꯨꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯇꯉꯥꯏꯐꯗ꯭ꯔꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯗ꯭ꯔꯁꯥꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯗ꯭ꯔꯁꯥ ꯑꯣꯏꯅ ꯍꯤꯡꯍꯟꯕ ꯐꯥꯎꯕ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯜꯒꯤ ꯇꯧꯐꯤꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯁꯨꯕꯍꯥꯅꯜꯂꯥꯍꯤ ꯋꯕꯤꯍꯝꯗꯤꯍꯤ, ꯁꯨꯕꯍꯥꯅꯀꯜꯂꯥꯍꯨꯝꯃ ವಬಿಹಮ್ದಿಕ, ಅಶ್ಹದು ಅನ್ ಲಾ ಇಲಾಹ ಇಲ್ಲಾ ಅಂತ, ಅಸ್ತಗ್ಫಿರುಕ ವಅತೂಬು ಇಲೈಕ್. ಸುಬ್ಹಾನ ರಬ್ಬಿಕ ರಬ್ಬಿಲ್ ಇಜ್ಜತಿ ಅಮ್ಮಾ ಯಸಿಫೂನ್, ವಸಲಾಮುನ್ ಅಲಲ್ ಮುರ್ಸಲೀನ್, ವಲ್ಹಮ್ದುಲಿಲ್ಲಾಹಿ ರಬ್ಬಿಲ್ ಆಲಮೀನ್.